अमरोमदा होम मिनिस्ट्री ना थौदांग लौदुना ngarang New Delhi da pangthokiba mifam da saruk yakhidrabasu Chief Minister N Biren ngasi New Delhi gidamak Imphal Thadokhre ngasi nungthil pung ama makhai da paigadaba flight da New Delhi da chatkadaba Chief Minister N Biren flight ki matam khara thengthaduna nungthil pung ani da Indigo gi flight da New Delhi gidamak Imphal Thadokhi Chief Minister na New Delhi da thonglaba matung hayeng ayuk pung tara taba matam da Haryana gi Dusera ground da pangthokadaba Singh Sani Nibu State Adugi Chief Minister Oina Wasak Lobagi Thoramda Saruk Yagani Hairi Thoramadu da Prime Minister Narendra Modi Yauna BJP ge National Leader Kayasu Saruk Yagani Hairi Masigi Mathakta Chief Minister N Biren na New Delhi da Leiringaida BJP na Lengakpa State Singi Chief Minister Singi Mifam dasu Saruk Yabaga Loinana Union Home Minister Amit Shah Yauna Center gi Luchingba Singasu Unaduna Wari Sanaraba Yari